ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯀꯜꯇꯤꯚꯦꯁꯟ ꯍꯥꯏꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠ ꯃꯈꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯨꯠ ꯑꯁꯤꯕꯨ ꯊꯥꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯀꯣꯏꯖꯝ ꯈꯣꯒꯦꯟꯒꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯂꯤꯡ ꯀꯗꯥꯏꯗ ꯇꯧꯔꯛꯏ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯀꯣꯏꯖꯝ ꯈꯣꯒꯦꯟ ꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯑꯀꯣꯏꯖꯝ ꯏꯕꯣꯇꯣꯝꯕꯤ ꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯁꯨꯕꯗꯅꯤ ꯗꯦꯕꯤ ꯑꯗꯨꯒ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯅꯤꯄꯥꯟꯅꯤ ꯑꯩꯅ ꯑꯍꯨꯝ ꯁꯨꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ 6 ꯅꯨꯄꯤ ꯑꯅꯤꯅꯤ ꯑꯗ ꯑꯩꯅ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯑꯩꯅ ꯑꯖꯥꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯖꯥꯗ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯑꯩ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯤ ꯑꯗꯨꯒ ꯆꯥꯔꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯩꯒꯤ ꯊꯧꯕꯥꯜꯗ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯏꯟꯇꯔꯃꯦꯗꯤꯌꯦꯠ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯏꯟ ꯁꯔꯚꯤꯁ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯟꯗꯤꯒꯔꯒꯤ ITFT ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ 5-star ꯍꯣꯇꯦꯜ ꯑꯃꯗ ꯑꯦꯖ ꯑꯦ ꯕꯦꯡꯀ꯭ꯋꯦꯠ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯃꯇꯝ ꯈꯔ ꯑꯦꯁꯤꯁꯇꯦꯟꯠ ꯕꯦꯡꯀ꯭ꯋꯦꯠ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯛꯑꯒ ꯑꯩ ꯐꯥꯔꯝ ꯇꯧꯖꯔꯤ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯈꯤꯇ ꯍꯥꯏꯕꯤꯔꯦ ꯁ꯭ꯀꯨꯂꯤꯡ ꯐꯖꯅ ꯇꯧꯔꯛꯑꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯗꯦꯟ ꯏꯚꯟ ꯃꯥꯁꯇꯔ ꯇꯧꯔꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛꯁꯨ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯇꯧꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯏꯕꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯌꯥꯝ ꯄꯥꯝꯅꯔꯤ ꯕꯠ ꯑꯥꯔ ꯌꯨ ꯁꯦꯇꯤꯁꯐꯥꯏꯠ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯕꯤꯔꯦ according to the demand mi myamna ingonda pambibagi haragadi I am satisfied but aina yengjariba scope kenodagi haidi laiba potchi keno haikanda aina hujuk yengiba potchi adudagi phangaiba income duna I satisfied oire haibadi nate adubu kedogi haikanda manipur da mi myamna tawna ponam khak tawraga aina puthoga sumai tawduna mi myamna sak khangbiba ma oibagi adumbai nungaijabadi ingonda faujai aduga makhatana aina hena scope chawna puthoragadi aigi satisfaction soidna fangani habagi thajabali aduga amuk atopa business tawgena khandabida atopa fruits thage khandabida manipur da yamna dum yam toina hoba yaba seasonal oidaba fruits su select tawdabida strawberry se khara su akhoi sida rare oina phange thabudi thana yumda adusu yumgi gamla gumbada macha ma kari ma thabane but masigi fruit se khalaga business ama tawge cultivation tawge habagi wakhan khalai se karamna khalai bana asigi matang se ismail dawna ina ojiki hariba golden palm hotel and spa bangalore hariba mafam sida aina 2003 da ai cannot thabak tawi aduga 2010 bo ai thabak tarami matam sida aina as a captain room service ki captain oina lay room service ki captain oina lay matam da kidoga aina room dagi guest sing nai on the cake ama strawberry gi cake ama pi ona order torok matam da aina bakery da chaluraga bakery da chatla kanda sep manak da mage strawberry me am leram me strawberry me am do aina tang cha gen hire da sep sina yam tang bopot ni nang si utaragadi cost controller na no da charge to bini aduna nang cha gi hire ga su lo lo ga chawa hena easy sai gi -3 degree gumbo gani ko cold storage manung changa ga cha gi test yam tak ma frone na adumai khan gi da na thaning bagi wakhal lai aduga mo aina adumai torga yumda halakpa matam da kaina train da lakpa matam da kolkata da aina telegraph pa khanda hoigi nagaland da sigi strawberry da thaba hore jum cultivation to mogi adugi cultivation to yare na yauramba aduda adu itaragadi manipur dasu yabi aina khalle aduga aina thabak 2011 adaidagi aina aija thabak tokthoga mo isagi oiba thabak khara tawba hore aduga aina strawberry thaba horakpadi 2014 dagi taab ado za strawberry thaba hobase magi khara suitable environment hai tare ko adu manipur gi environment si sodum oibra thaba hokhiba matamda ama ani tharaga hana test tawraga yengbigibra natraga dum pura tharaga dum e chanarani haibagi idea ama lebedagi thabra kari kari tawki sigi thabagi process si aina hanba
strawberry ki char Manipur da urak pasi akhoi si nagampan da akhoi gi kong badagi NK nursery haina moi gi family na yolaga leram badagi aina gari thawr chat pa khanda u lei ai lei khra pam ja bai tar lei pam du da pambi khra yolam badu u bada aina si strawberry ama palaga yolam mana si strawberry na dra na hai mane kya pige 80 rupees ne hai aina ani puraga ai gi gamla da tharaga isu mi myam na sik thanari mo mong ja thai adu aina nukti gi pamjabani na aina yam tang gi bang sai gi wakal do adu leibani na ai sing chai ba sum to adu gi sida sumaina thaw ya ta ga di ani khak thar ki do dino ai ba aingo da wakam lai adu ga aina moi da wari sar ga anda aina moi da gi char listing amaga charted law ya han da amaga tharoi ge ai I'll take my risk ai tawra ge haina adumai tawra tha ba hoye adu kudong thiba mayam thiknei ai tasengna adu gi line gi lak fu na te ko ai hotel management tawri then siguma tha ba gi na pamjabe wane passion ne adu ga sida hekta training tawra ga natraga dum thogu di leiti adumai tawra tharke strawberry se tharaba matungda thare thaba matam sida aina yumgi oina pamjaraga thaba haiba ma yumgi khoi ki imung manung chamina na ba thaba haiba ma natraga aina thariba pose ai yonduini ai business tawduini Manipur gi miyam sida phangana ba hotna duini haibagi idea do madu laaga thakibra kamaina tha adumai thade haidi aingonda aina strawberries ji sumai torga tharga yongadamne haibagi natre aina mi miyam hojiki akhoi gi leiriba work culture puruknabagi wari ama haitare ko haidi Nagaland da chana re haire adagi major koi gi Shillong da phasan thare dan adugi mafam da tha tar da koi sida ki do bi yaroi do no yahan ge haibagi wakal don du naina thara ki bije adu aina thare thar kan da condition yam lai haidi soil sembagi maong adai soil ji kamai tor sem ga da no soil chana dreba haidi cham ba magi level nam khang lai amadi acidic goi ba du oi da ba gaina asai gi pH value do lai riba range of 5 to 7 have ne adugi marks do leiba do kamai na sem do na have do ai duma without any knowledge lai ai easy sana keno dagi lak man natham ni adugum khang da bam jale adaina thara kan da di moina haire mo sidin long cholon ba yaroi na haire adai pura ngaure kai do do no poly house am semaga nang thala ta ga di yaroi have do poly house mo lai no ga ti thi ba matha yam sana de bai aduga luckily NGO madagi wangsing da leiba NGO madagi through the aina keno ma moi pesa piraga sagadabani haidana saringe da KVK dagi lakpa green keno ki poly house am lawi 60000 piraga adu sare pesa de sum sange the yum the family ki problem yam la osi pochai khra tharaga leiram mafam ji nangna si kaino mathongrom khangdo poche thasal laga tawri je kari no na haibam la bai gon ada aina hai si yam tang pot ni aduga si yabra yeng bagi ni adu at least adugi pora greenhouse semak pa adu labor charges adagi osi kha laibak thol ga semak pa me am do kan da ai do 4.5 lakhs kumba investment do itok thukre ba paisa di without any keno da la ai ware dai di mu nong ta sale aina tha do February matam da tha ba hogi bani 2014 ki February da thai aduga di tha ahum mari le ga di ki nong ta matam sigum matam da dum ta ren ko adumai nong kan tarak badai di ai ji marak tu ising joksala ai gi bad marak se strawberry gi bad marak se ising joksala ai kumdhar ga chelle patau ising me am change ai ha ka je bi ga me am tawre free ga me am thunge awa me am thengna ga adumai tawe adu de gi di chahi ani mu le kan da khaga yon ma hore ai strawberry je ne hi ga kari non mi me am jan hang badai am ting ware adu strawberry has a kind of photo do we wani adagi natragana chi do we wani ka sai gi strawberry gi lip balm hairo adu mu do we wani fresh oina u di yam de ha mapan da lei ba mi krana u we wani adu Manipur lei mi mi khangdre khangdab de aina smai dor cha ga da ni shi ni dagi health benefit na shi ni har ga adu mai na dor yon ba hui adu yam ahan bagi hekiwa strawberry do yam patle patle do ahan bagi profit yeng dana adum profit yeng de ai 100 rupees per pack ai yo le ko ai di pesa ai di 4.5 lakhs then what about the 100 rupees and all so adu le ta ga zoi da ba mi ara ko da ai maru ina ai yeng ji young generation jing ji da moi da ai advertise am tawe ai di
ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯃꯣꯏ ꯇꯦꯝꯞꯇꯤꯡ ꯌꯥꯝ ꯑꯣꯏꯀꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯍꯦꯛ ꯌꯦꯡꯀꯥꯟꯗ ꯆꯥꯅꯤꯡꯕ ꯌꯥꯝ ꯐꯥꯎꯕꯗꯣ ꯇꯧꯕꯅꯤꯅ ꯑꯩꯅ ꯃꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯈꯔ ꯈꯤꯇꯪ ꯆꯥꯎꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯆꯪꯉꯒ ꯑꯩꯅ ꯅꯣꯏꯁꯤꯗ ꯀꯩꯅꯣ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯦꯁ ꯁꯤꯒꯨꯝꯕ ꯂꯩꯔꯒ ꯀꯦꯛ ꯂꯩꯔꯒ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯨ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯃꯁꯛ ꯐꯖꯒꯅꯤ ꯍꯥꯔꯠ ꯐꯒꯅꯤ ꯗꯦꯟ ꯏꯠꯁ ꯚꯦꯔꯤ ꯅ꯭ꯌꯨ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝ ꯅꯧꯔꯤꯕꯅꯤ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯑꯝꯇꯪ ꯂꯩꯕꯤꯔꯒ ꯌꯦꯡꯉꯣ ꯀꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯣꯜꯂꯦ ꯃꯣꯏ ꯌꯥꯝ ꯍꯔꯥꯎ ꯂꯧꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣꯖꯥꯒꯤ ꯃꯗꯨꯒꯤ ꯖꯔꯅꯤꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯑꯒ ꯃꯥꯔꯀꯦꯇꯤꯡꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯍꯧꯔꯦ ꯄꯥꯝꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯣꯖꯥ ꯏꯊꯟꯗꯅ ꯆꯠꯂꯒ ꯌꯣꯜꯂꯨꯕ ꯍꯥꯏꯕꯗꯨꯗꯤ impossible ꯑꯣꯏꯔꯅꯦꯕ ꯕꯤꯖꯤꯅꯦꯁꯇꯣ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯔꯀꯦꯇꯤꯡꯁꯦ ꯑꯣꯖꯥꯅ ꯀꯔꯝꯅ ꯇꯧꯕꯤ ꯍꯥꯏꯕꯗꯤ ꯕꯖꯥꯔꯗ ꯆꯠꯂꯒ ꯄꯥꯔꯇꯤꯀꯨꯂꯔ ꯕꯖꯥꯔ ꯑꯣꯔ ꯄꯥꯔꯇꯤꯀꯨꯂꯔ ꯗꯨꯀꯥꯟ ꯂꯩꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯊꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯖꯥꯔ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔ ꯏꯃꯥ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯐꯪꯍꯟꯕ꯭ꯔꯥ ꯀꯅꯥꯅ ꯀꯃꯥꯏꯅ ꯑꯣꯄꯔꯦꯠ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅ ꯑꯣꯄꯔꯦꯠ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯥꯔꯝ ꯃꯐꯝꯁꯦ ꯁꯤꯗ ꯑꯣꯏꯅ ꯃꯦꯟ ꯐꯣꯀꯁ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯊꯣꯔꯛꯏꯕ ꯄ꯭ꯔꯗꯛꯁꯟꯁꯤꯒ ꯃꯤꯒꯤ ꯗꯤꯃꯥꯟꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯌꯥꯝ ꯃꯦꯟ ꯐꯣꯀꯁ on my farm. Next Thawalda mafam ani ahum lay market moi nai yonjaba my store khara ahum lay amana 1000 ko amana Akoijam store harga adugi jaga da ade amana salam dukan haiba mafam ahum lay dan adaga bazar ka khalaga na sigi Kanchipur thongju kitang haiga MI4 haiga mana mi mari haiba or male ado MI4 na ibudu do kana MI4 hai adu mafam da koina thilli aduga aina handaki dynamic manipur gi ai keno award haitare ko ama koi competition mayam tor khanda startup dynamic startup 3.0 gi aina first winner oi adugi marketing tau khanda aina bazar manungda ai gi kare haitare koi marketing yeng ba chatpa ado chatle aina strawberry do purga yon kanda yam positive oiba response am lai ima email sing yam harawe mayam bathoro kedobe no ma nikha purei di na on habire de mangolo yu yam asirwad yam pibi bado adugi nungai badu yam engon do sik leri makata na photo ken khal ozana isana chatlaga market sida yeng base buyer sing siki expression yeng ba buyer sing sina karam na khallaga aina wana thari ba pot se are they happy loba matamda harauna leibra mayam na mukena leigadra habagi isana yeng ba darkar ama oi base ozana chatlaga yeng sin birido aduma yamna phaba step amane haizaninge because most of the time like se tam di yam tamu bani na ko ai bazar da chatlaga sumaina yoli ngai da ai gi friend amana laaga ugradi ai kari hai kani haibagi insecurity feeling amadi leiba ai se kari hai gi duino pot yon leirabra hairadra haibagi wakhalon ga mayam lak tuine ba adugi mayam da kautho ga ozana chatlaga tawbirba mayam se masi mak thagat ningai ne aduga mathang da khoina khangjaning base strawberry se yamna thuna patkan ba fruit amasu oire fruit makal se aduna kari gumbo zana ngasi he aga thamme ngasi he aga thamba strawberry se numit kayani muk fresh oire laigani aduga numit kayani subadagi natraga after how many hours patharakani habagi adugumba knowledge di laibi lay adugi knowledge si hoji hoji pugi aina puthokchari ba pochi je maroina strawberry gi magi story se hek tu pulur matungda koina magic call stories 0 degree da thamba matungda amuk next turn put furaga koina 5 degree celsius da thamba dawne ade aduna it goes around 15 days ko made fajan chalane fresh oina adum lairani without any keno da magi structure adugum da laini aduga adagi henjan gi taraga de magi perishable na pachal ka tawi adu hoji hoji ki oina de ai cold storage lejadri aduga mi myam na noksi bi bhai tare aduna aina puthokchariba pot se hoji hoji ki oina di loina sit khibana maram oraga cold storage kum bi kudong chawdi lejadri ai sa ga hin tawri ozara haire hana pesa se backup laita bida dum hawkre ahan ba horok matam da 4 lakhs thada kre plus mapandagi thabak tawramaga halaine khara aigi khutta pesa se darkar oine amount khari darkar oire for that ozana kari kana kana dagi help lobi any loan loba leibra lauragana karamba bank dagi private government karamba lobi aina logjabasi hoi ai pesa
thaba ma torong matam da paisa habsi loina maru oi paisa ji chang da ba yak tab ni na ai gi han laisaram ba paisa sing to na ina do mai season na thokro matung da ai gi turn down ba paisa ji lek tab da gi thobal da leiba private bank ama khak ta da gi ina paisa lowi adu di thobal gi ki thobal urban cooperative bank hai ba bank to da gi ina lupa lakh tara lowi aduga magi return tawgadabgi matam je magi period si 6 months ni hadi 180 days ni aduga every day da I say magi recovery tawna with 8,000 rupees no tigi every day that's just the p na honai that's my risk and a risk lowi aduga ina thadai oina period duration du da 10 lakh se singba ngambibra ngamdraga na madugi atopa condition kan condition is mine tawe moina on the 180 days ki manung jida singbang am da tar ga de mo extension tor e matam do gi mo interest yawe laina share lei gi da ne hadi 10 lakhs log ga ta ga de mo de gi in 10 labor da kar oi share labor da kar oi that's cost another 1 lakh rupees then processing fee mo da 30,000 am go law I did at least 1 lakh 30,000 de mo na deduction da howe ba so private bank se interest su chawre aduga everyday thiba matam da sulising ni pan se kana gumba amagidi tha amagi salary ni nong mada pikhat tuine adu government gi bank sing da so hojik loan pi bagi su mayam tawri ko government gi bank ta ki lawdana private bank ta ki lawbi se kai ki government ki bank hoy chume government ki bank se khoi hade farmers mayam adagi na tragna anybody hade with security or without security with security without low with the process yam changhan ba moina koi da yam hadi matam ngai han ba adagi moi da even corruption lei ko hadi corruption taw ngam ba mi na pi ba na drang na pi da ba adagi income tax thi da ba hai gi condition yam lei ba aduga adagi private bank to the chala gi yam line process to bi ba aduna maram oraga ni khoi na government gi bank ta chatraga private bank ta chalaga khoina kana tawjari se paisa luxury paisa akhoi da line phangba mafam du da phangandrabani na paisa se paisa yam jaraga su komhalli bani na thabo to di thuhalli bani na private bank se dum chatle bana tra aina yam to ina hangba question ne ba ai husband sida banker ama oiraga nang habadi nangi own office na nang the loan ama pibada thama hena changhale why haiba question je any layman amana lawgi hai taraga de kyam warangani kadai dagi kadai da office na karam bano karim da khangja da ba mayam da ungaga leidune ba you know everything so it's easy for you but for those who are farmers and who are uneducated moigi damakta di yamna luye ado but luckily haigadra hojik akoigi anoba government sina loan lobo se khatang laihan nabagi process ama kanna tawe even ngarang su pauda ngasi ki newspaper sing dai khogi honorable chief minister na warning pm sarkar ki bank sing sida akoi manipur government ki bank sing sida loan sing sida yamna ot kanu wahan ganu haiba ma hairi so future da ozagi su kana ba lobiu modidagi wari se ham nungai ja duga matang sida break aten ba makhatang lawjage break ke matung da ojaga sana gadaba wari mai ama lairi miteng tabi duna lebi mayam bamuka na taram na ukchari adom ning biribasi impact talk to manipur ni ai pinky okram ngasi ekhaina unajari ba miyoi asi queens fresh strawberries ki proprietor Akoijam Khogen Singhani oja pamuka na taram nokchari oja strawberries ki storage tawbagi matang da wari sanare aduga atopa marketing matang da wari sanare important oiba issue me am di wari sanakre hai tare mathang da ekhoina khangjaning base strawberry se thaba matam da every day 8,000 se pi dune ba 8,000 se pi ba matam sida strawberry se whole year thaba yaba fruits makhal oibra so that income la aga everyday manage to bibra natraga strawberry gi season lai bibra haibagi matang dasu hoi aina season lay ma the season hadi start from September till June July bo ne basigi matam da lai doje magi tharaga seasonal fruit fang padi January February da de fangaga till kano bo phang de ni April lora pa da bo phang ane aduga adugidi amuk maji runners lakpa na mai mari chongthora ne macha la ane
aduga adumai tawi yolingi matam sadadi pesa just seasonal oibanina ina hojigi matam sa ina collection ta hore pesa do collection ta hore aduga piri bang asai pesa se aina pibang ngamna bagi damakta ai ge wife na keno tawi beauty salon na hange Queen's Beauty Care Center Yaiphaba harga mana do hange aduga aina cosmetic ki soft ama aina run tawje adugagi lakpa dali haidi dali gi pina bagi pesa se asai gi without income or asai kare haide no profit or asai gi pull up to dagi aina yon gi ba pesa phanga po pesa do dagi adugagi noti gi pibani adumana piraga asai gi pesa do gi maintain tawje ozana marak sida daily shop yon bagi ama tawbiri se masigi sapon se अखोई के मणिपुर दम लोकल मैच सुलाई रे को हजकान दे ओजागी सिना करम तवे सी केनो ने दिल्ली शॉप से आइना हाइजबदी केनो ने कॉस्मेटिक की शॉप कॉस्मेटिक ओके कॉस्मेटिक दुकान ने द एवरी ऑल द आइटम्स ngसागी ब्यूटी पार्लर अमदा चंगबा ब्यूटी सैलून अमदा चंगबा पोट प्रोडक्ट सिंग दो प्रोफेशनल ओइबा प्रोडक्ट सिंग दो आइना योजबनी आदो ngसागी सापोन गी मतांग दना मणिपुर दा जो याम लाइबा सैलून इंडस्ट्रीज ना is the langul gi salon industry da adu dagi ai na sarf sana ba machak sing lorga do man yoli then daily shop ai basida ai gi wakal da han strike tawri se hauzik manipur da su entrepreneur mayam lairaga sapkon puthoe then chinghi puthoe mayam puthok basida wakal adu han lagi kari gi no akhoi tu introduce tawe ba layo phai akhoi gi local sajabani local met ni haibagi adu hana wakhan da lakpagi ozada question da hangjabani aduga strawberry se ozana manipur da thabire masigi business se manipur da sustainable oigani khanba natraga already oire haina khanbibra sustainable sungsai choi dun oigani haibadi production gi koi lack of production oigado we wani aduga oigani haibagi maramdi ge na kana not only in Manipur it's demanded all over the world had even keno the Singapore the Bangkok the moina pu has organically oiba production metric tons in terms of 15-20 metric tons in a week they require it adu akoina puthopa ngamdabai wani why not it will be sustainable in Manipur aduga pamjari bidi kaino hai kan the work culture ma por ko pamani Manipur da aduga green revolution tabu pamani haidi lamhang di myam leire thade thadre akoina economic blockade chahi matam tha hum economic blockade tawre chani ai letre ching letre dagi hawai letre haibagi pot awaba myam thingnagi kan da ingon da aigi mind strike tawi madudi kai na kan da why not kenona Bihar na alu myam puthokpa dagi tilo myam puthokpa ngamaga why not in Manipur Manipur ge leiribal lamhang myam je khoina tharaga di kedobi ngamoi dena abu kedobi khoina chana bagi dam khoina depend tawga paisa hoi paisa khoina adagi depend center dagi depend tawi ai even chana bo khoina moi dagi depend tawga sum lekta de khoi what we are have the neighbor maroi reise aduna ningtamna hadi akoi se ningtamna leijaramba jati amani haire even chana bu mingon mi pan tanga kamai tawga akoi se hadi ithanda hingbangam gani habadu adu gire eba mi myam da kidana adu gido pawan ba pama ozagi yamna phajaba message yamna phajaba wakhalon haigadra mipal tangaga hingba chana bagida makta mipal tangba hiram khudimakta mipal tang taragadi aikhogi Manipur da leiriba miyam se isagi oiba kari leiriba ge haiba question su achoba wahang amane madugi wahang sing do kokhanna bagida makta isane sada paukhum pizaba oina green revolution porakpa aduga aikhogi leiriba lamhang miyam sida angamba akhone tawba yaba tawba thajanba si taw taragadi aikhoi loina mak thabak tawre haibane thabak tawbaga mane government gi job kata mayam jina they focus only on the government job because the paisa do yam line easily available oiba thakuding gi moi di chala ju chatra ju phangakani haine lomi moi taragadi ngasai gi aina thariba potuna phalak dragadi phangoi dene I have to work it and the focus to matang sida ozana ozagi wakhalon amakatang hangjage haibatare mayamna lyrics se tamure master lore PhD lore ba matung da PhD lore ai doctor oire haibagi harauningai leite karam kanda harauningai oide ai thabak phangdro kanda ai PhD loire thabak phangde ai professor oiba phangdre
aduga adugi matungda aina farmer ama oina laibase masida farmer oiningdri se aigi status to hantha kini haibana khanbagi oibibra natraga atopa problem atopa issue layena khanbibra larik hairurga mayamna khanare se hojik adum hainai duni keno budi MA budi charun hena tangi haiba wakalo lari duni aduna ke hai kanda koina only academic ki smaina chattaba sida hali skill ji am dakar oeba skill lom da chalhan ta ga de ma ngasai gi thabak suba taloi dini skill leibani na ngasai theory ngada ne ba thore pote ngasai koina tamai ba doctorate oi tar ga only focus on keno duni ngasai gi leram able like to kari hai like to the kari hai od ga no bu thok bai wakal du khatane ba maru en tar practically taude aduna practical smart I di kai balete and even I can drive tractor, I can drive all the vehicles keno ga sai agriculture ga laina ba mari do my father works very hard there's a mazi lomi ni ko adu workshop tawi adu loi hai oji welding do ju hai keno gi khoi gi aduna tandaba isa na tanda ta ga like sum am hairaga thabak tawdi ya de hai ba kisu lete MA loraga keno to ba am lei rifleman yaw why should I have to work as a rifleman if I have passed my keno do MA pass orga me am lei thaba ma tawra di ya re hai ba me am lei re ba aduna moi the pinning ba message si amuk su paisa pi doi ne ba MLA mantri mayam sida de ya chaw sang mayam sida paisa om pi ga om su sang doi ne MA lo ba de graduation lo ba why should I have to pay extra money to earn something from the government or something like that adu sarupudi aina isana isabu thabak pijaba aduga aina hona jariba sida adu maina larik la su hairaga tobam khangdun leiriba masagi gyan puthokpa ngamjadriba ngamjadaba me amam ju leiridana ko laik ti hayuraba masagi wakhalna puthokpudi ngamdaba adu me amda pulap pullaga ai thabak tawmina jage moigi pusida mai pakpo oinaba singe habaje hoje ai gi staff keno lei beauty parlor ge moi manga le mi manga ma thok pire then akoi ge family yarga atopa daily wages ki mi manga ma punna hadi strawberry gi da mi daily wages ki mi manga le and akoi ge family gi mi tara ma hadi around 20 mi amade ega adum hingmen ba ya ba gi condition le mi kunda thabak piba ngamba haibase akhigi manipur gi thabak phangdabagi list sida kunna ma piba ngammi ne ai ne isana pijain hai aduma adugi wakhal do khanma matam de sana am proud feel tawram gadaba male ai ita ainaga aigi makhada mi thabak piraga ainaga tolo piba ngamba haibase madu mi oi khuding maki wakhal da chen bataraga di manipur se suksoi soidana chakhat balam da mama suksoi soidana oigani haibasu khale dego za mathang khangjaning base hojik faubadi ozana side business tawraga strawberry khara tharga tawri madu gi matung da haitare future plan strawberry sigi item sida atop atop kari puthokpi ge na khali plan semaga laibira bra kamai plan ji hoi ai plan khara ai gi personal plan khara leje ai maruena ai je hotel industry ge haropani na aina at least koi gi village type resort type kenoma koi gi resort ama hangge habgi asa leje adugi mathakta hojiki leiriba ina puthokchiriba strawberry gi farm ama the vertically hydroponics system da tharaga mi myam he gi yeng lak du yam fazana haidi ai hojik thar du di chumna gi mulching dawraga thabane ba the vertical design thaba then hydroponic system da thaba du gi khar togena kanjari adugi mathakta mu cold storage hapnaba honajari then fresh ice cream oina ai gi farm da yengba lak piriba mi myam du da ina fresh oina semba strawberries gi ice cream serve toge have ge ai ge adu masala jari adu maina leibe jeji phuye ozagi asa khudi mak ningba thongboy biu sa haisage adu goza aroi boina aroi bo hang se hang dringai da ama khata kainu sta khangja ningba ozagi packet se packet amda lupa chama pibe se nimit khudingi thaba matam da 150 se ahong badi oidre ko kari gina have di chaning ba mi loina mak na te muk chaba phangoi doine ba chama yang khai sida fruit ama khata da chama yang khai pithok pangam da ba packet amada fruit makhala makhata da packet amada lupa cham yang khai se mi khara di pining da ba yaudu ne ba ai si khata si cha bagi mhota to pa khara cha man phai hai ba khan ba su yawi ba so magi category khaido oga phangan gadra aduga next da khangjaning base nong mada 150 piba packet se market ta kaya thaba ngame
marketer han adum thawa ngam haidi hozik label marketer thabado mi myam la ga dum aina wholesale pi ado moi marketing yon jage ha kang bu 130 rupees aina moi the wholesale rate the pi ado moi sell daw adum adi low mafam mari manga do adi aina puthoi 130 packets si moi ahum de chakai kan de dum loire no ala piro na aingon de man lai so masing oina thira kan number in thira kan da mi amada yon ga dori ba mi amase sida 150 piba packet se tara natraga kun natraga yankhai smaina piba ngambara number se kaya muk pi leibagi di moina chana bagi oi badi hadi koi se lai lai di hai du lai rabdi amta leitar jani yam lai adu moi packet tara loge manga loge adagi koi moi family loin chana bani hadi masing du and happy to try mari manga hapa di moi family loin amom cham test kan khona daba aduna hadi packet manga tara leige ha su me am yaw maduna aina hangjari se karigino haba matamda nongmagi lupa kaya lakke se am khagin bai tare packet amda chama ga yang khai pitar gadi nongmada packet yang khai yon ba matamda huge amount ne lising ni pan se dum line na pi ba ngam ni ba ngam say 150 packets you lokta gadi 150 into 50 150 then around the yam grade go yam grade na business any business ama taw matamda tanda taragadi ozana su panbi re ko tanda ba taragadi hotna ba kalagadi mai pa hai ba ozana su achoba khuda ma mo oibere iroi loi beda khwaidagi iroi loi beda mayamda manipur gi naha sing mentally youth sing sida thabak phangdana leiriba thabak phangning bagi ngawraba mayam se lairik padana leiraga wakhan thadaraga depression chaba mayam mayawre depression laina se loi narabane wakhal laina se maromda makhoi da kari pausal pibinenge hoi laik laisu harga imai pa na kanna hona bidna isa isa gi condition amal laktana hojiki graduation loire na jagna MA loire leiba ichile no mayam wakhal mangbi ganu nisa pusa sadana matam mahal laga leigidabagi saruk koi mayam punna hona minaraga aina hona jariba sumhaina hadi any field the oibi thamoi hadi it start from the heart kaino ma tawge habado khoina thamoi dagi phorok wakhal duga hona mina taragadi koi depression leiriba adagi hona ning dawgi adagi tabak saning dawgi wakhal leba mayam je loina koktoga manipur se amuktang di hadi koi mi ga mimana na koi leiri habado koi manipur da koi leiri habado ulamaga koi mayam punna hona mina je habse CI ki message ni to the all educated unemployed youths of Manipur. Thank you so much. Ozana aikogi studio da lingbirak pa aikogi program asige thawai happy ba ozagi tungi punsi da so ozana future plan tawriba mayam se suksoi soi dena mai pa aga paikhat pangam bo oibiu masi haizaraga ngasigi impact talk to Manipur gi program asi loisinjarage mathangi week ta nungai ba personality ama khoina khangjen bada tasin bada mit nakong oigada ba kaya ama puduna lakjage ngasigi di kaina na ba ya thangni jari. Thank you.